Manipurgi schedule tribe list agi chin Kuki Louthoknaba Ministry of Tribal Affairsna Khanghallakle Maheshwar haukiba lisingani kulhumdoi ge December 12 da Republican Party of India Athawale ge National Secretary Maheshwar Thonau jamna hauji state asida indigenous schedule tribe ke chakthung logduna leiriba Bangladesh amadi Myanmar dagi ain kaina sanglakhiba refugee nomadic Louthok pinaba Memorandum piduna taksin khibadugi paukhum moina nomadic haibade mafam amadagi amada hongduna khundari ba chin Kuki sing ase state ki schedule tribe list agi Louthoknaba Bharat Sarkar ge Ministry of Tribal Affairs CNLM division ge under secretary Ashish Kumar Agrawal da iba cherol ama piduna Khanghallakle haina RPI Athawale ge National Secretary Maheshwar na phongdokhre ngarang Imphal ge Kaisampat ahibam laikai da leiba Maheshwar gi yumda pangthogiba paugi mifam amada Wafam sing asi phongdokladuna mahakna hai Manipur da ain kaina sangsilakiba Kuki refugee singna state sida sungphang phangloidaba schedule tribe ki constitutional right ama phanglambasi angakpane ain kaina sanglakiba refugee Kuki singna lan marak sida victim oidaba schedule tribe singi card saraga makhoi schedule tribe sing ase otpi naibire haina malemgi miyamda aranba pau kaya sandokle tasengnamakti refugee Kuki singna phangliba ST ase phangpham sungthok thokte Masimang na mahang na haukiba ing lisingani kulumdoi ge December 12 da Kuki sing na marilay na batse sang singgaloy na refugee Kuki sing asi Manipurgi schedule tribe list agi kaktat pinaba Union Tribal Affairs Minister Arjun Mundaga hagtheng na unaduna memorandum piduna taksin ke mahang na Union Tribal Affairs Minister Arjun Mundada memorandum pisin khibadugi paukhumoi na Bharat Sarkar gi Ministry of Tribal Affairs ke Under Secretary Ashish Kumar na Manipur Sarkar gi Additional Chief Secretary Secretariat Tribal Affairs and Hills Department Sherolama Tharaktu na Manipur gi schedule tribe list agi nomadic chin Kuki singa si Louthoknaba Khanghallakhiba nei masina takpade Bharat Sarkar gi Tribal Affairs Ministry na mahagna refugee Kuki singbu schedule tribe list agi Louthoknaba pisinkiba Kuki singa mari leina bache sang adu ningthina phanglei adumakpu ministry gi serol sina makha taribade Schedule tribe haibasi Indian Constitution ki Article 342 gi makada notify taway masi haukiba English singani ani ge June 15 amasung sahidu gi September 10 ga mari dasu revise tawke adubu hana schedule tribe list chanduna leiraba nomadic sin Kuki singase hai riba schedule tribe list gi lokthoksi hairaba de Manipur Sarkar dage recommendation tawrakada bani haiba wafam ama yaure hai riba singase gi mathakta RGI ga NCS Tinasu ayaba pirakadabani haibasene maramaduna hojikti asigumba cherolama ministry na piraktuna Khanghallaklavani Manipur Sarkar nasu hiramsida midyang sanganinge taseng namakti phangpham thoktaba Kuki singna ST list yahulubadagi de makhoida ahenba sakti pairabani na yamna sophisticated weapons kaya sizinaduna landa satharakibane aduna ST list phangpham thoktaba nomadic sin Kuki singa se list agi Louthoknaba ministry na cherol su tharaklavani na Manipur Sarkar na su tawpham thokpa thafam thokpa recommendation sing thabiyo mahangna makhata na hojik kumbi police station na sagangi ima maira paibi kaya gi mathakta FIR pali haibase panfam thoktawade hojik thogliba lansida ima ibel sing na tumba chaba khangdana leibak sing ngaglibase pumna magna khangnarabane aduna makutta khulai paijadaba ima ibel sing hingbagi amadi wangangbagi hak sing matpiroidabane maramaduna ima ibel sing gi mathakta paliba FIR handokpi haina RPI Athawale ge National Secretary Maheshwar na phongdokhe